Kuki na Maram Naga Singi Mei Tharamle Cycle subdivision ki manung chana laiba bal pabung Kuki Khun gi khulai matik chana paiba miyoi singna ngarang nungthin Maram Naga Trust singna khundaba Kazanga Khun gi yum kaya Mei Tharamle Haikhre Thaudok thopam dagi amadi tumuyon khulen dagi phangba paw gi matungina Thaudok adu haukiba sagol chen numit ki nungthil pung anirom tabada thokibani Haikhre bal pabung Kuki Khun gi nongmai amadi thang matik chana paiba miyoi Kontrani purom laktuna Maram Naga Trust singna khundaba revenue village ama oiriba Kazanga Khunda laiba yum kaya Mei Tharamle mathakta amanga ta thoklambani Haikhre hiramasi gi matangda tumuyon khulen gi simna Kangpopi police ta ngasi FIR file tawrakre Haikhre panba yabadi kumda lisingani kulhumdoi gi Mei 3 dagi hauduna Manipur da thokliba irang asimaksu haurakpa numit haibadi Mei 3 da Kuki singna namna khundaba Churachandpur district ki tongan tongan mafam singda laiba mitai yum sing Kuki singna mei thaduna mitai singbu taktokibani Thaudok adugi makha tarakoina Kuki singna Churachandpur gi haurakiba irang aduna Kuki singna namna khundaba mafam singda sandoktuna ngasidi Manipur gi mafam ayambada irang asiki saitheng nangduna leiribani irang asi hek haurakpadagi hauna ngasi fawba miyoi chani hompu gi mathakta leikidre miyoi 35 gi mathakta haudik fawba mafam khangdana leiri amadi miyoi lising hompu hena landena duna tongan tongan ba relief camp lengang na matam kharagi oina saba sangsing amadi khangna chanaba sing yumda sangdafam lawduna leiribani irang asi gi manungda Kuki singna Naga Purk ki miyoi sing purakhiba yum Mei Tharakhiba gi thaudok kaya laikhrabani Nakalani na Yanaba purakpa matamda nongma chonthadana PR Lwthokke Amit Saha Manipur da President rule thambagi matangda ngarang ayu anganbada Lok Sabha da khanaduna ayaba pikhraba matungda ngasi ayu anganba pung 3:90 rom tabada Rajya Sabha da amung hana puthoktuna khanaraba matungda ayaba pikre Manipur da President rule makhatana thamba pamde Nakalani gi marakta Yanaba purakpaga nongma phawba chonthadana President rule Lwthokke haudi Kuki amasung mitai gi CSO singi marakta athuba matamda New Delhi da wari sananaba thorang tawkhre haina Union Home Minister Amit Shahna Rajya Sabha da phongdokre opposition gi maikaidagi pukhalakpa wafam sing pakumpira duna Union Home Minister Amit Shahna hai state asida ingtapa puraknabagi damak amata ngairaba lambi asi wari sanabani haibasi Kanglup ani na khangbigedabani government na state asida nongma phawba President rule makata na thaningde mahakna haiki state asida thokliba irang asi Manipur High Court ki order amana maram oiraga tribal community na reservation status mangadra haibagi singnaba phawrakpadagi tribal amasung non tribal gi marakta oirakhibani mahakna makhatan hai state asida thokliba ungkhanaba asi lining terrorism natraga law and order fail oibaga mari leinade irang asi da siriba apunma mising Sani hompurom asigi manungda sada humdradi thaudok thokpa haurakpagi ahanba numit 15 ni romgi manungdagini State asida thokliba irang asi handaki asin ahanba nate mamangda kayarak thokre masida opposition na issue asida politics tawsinduna asokbada thum chaichinbani miyoi ama faraga pokre haibadagi operation chathabada UG ani fare Manipur Police Control Room na ngasi numidang thorapa stirol amada pasoi part 4 dagi loitongdam Dilip sahi 93 kauba miyoi ema sakangdaba singna angawa machugi bolero ama sizinaduna mayumdagi faduna pokre haiba pawdagi Police na Nambol Poising area da koichi laga thi humagi thabak chathakre operation achida pambaina luchingba UNLF ki Nambol Poising awang lekai dagi khundrakpam Rakesh Elias Thomba sahi kuntra amasung khundrakpam Charles sahi kunmanga kauba kedar ani El Dilip phaba thodok mari leinana chenabadagi fare Haikhre makoi ani Nambol Poising awang lekai de leiba khundrakpam inauton kauba miyoi amagi yumdagi phaba makoi dagi Mi phabada sijinaramlaba angoba machugi bolero ama mobile handset ahom sell oina lupa lising mariga chaunga amasong voter ID card ama recover tawbaga loinana makoina faraga puramba miyoi adusu rescue tawre Haikhre Churachandpur da miyoi jamriga 93 huina sikle containment zone Lwthokke thasegi anida district veterinary office Churachandpur gi joint director district asigi deputy commissioner da pirakiba report amada January ama lisingani kunmanga dagi mamang tha fawbada Churachandpur district hospital da huina sikpa patient jamriga 93 layeng balaki haiba wafam phongdokhibadagi ngasi district magistrate na Churachandpur gi news zobeng haina khangnariba mafam asibu Khudakkta gi containment zone oiragani haina Lwthokke mafam asida makhal pumna maki yumda yokpa huising puthok pusin tawba thinjinkhre Haikhre mafam anida lanmai sakre kaithel ama yum ama chusakre ngasi nungtil pung ama makhairom tarakbada Imphal West ki Maphau Dam PS na konba Thawal Dam gi nongsuk thamba sarukta leiriba BSF ki post ama DPHC ama gi manakta khangaudana pakchana lanmai salakre
थौदोक अदुगी पाउ ताबदगी इम्फालदगी फायर सर्विस चंगसिंदुना BSF पर्सनल सिंगा खुसमनदुना मई मुथनबा होनाखिबदगी नुमिदांग वाइराम पुंग 6 लोम तारकपदा मपुंगफाना मई मुथतपा ngamki हाइरि अमरोमदा ngasi nungtil pung 3 lom tarakpada Churchandpurgi New Bazaar da leiba Ima Kaithelgi second floor da leiba non local chingi go down ama khangaudana mai salakpadagi lupa lakh kharagi posai sing amangata thokre hairi Churchandpur fire service tagi fangba pauna haibada mai chakpagi pau tabaga Khudakkta fire tender ani jangsin-duna mai muthatuna kanaba honaki adum oinamang mai adu Kaithel adugi second floor da leiba go down gi saruk sing puna Chaklambadagi Khudakkta muthanaba honabada awaba oiki lanai miyoi singna DI Acta purakpa ising fawba sizinaduna pung amarom changna mai muthanaba honaki ngasigi thaudok asi electric source circuit dagi haurakpa oigani hairi aduga ngasi nungtil pung 3 rom tarakpa aduaida yengang popi PS ki manung chanba thamna popi ki awang amadi maning thangbada leiba Simon Kulda Saru Mei Tharambadagi mathang sanduraktuna lanmai oina chaklakre hairi aduga ngasi numidang wairang pung 3 makhairom tarakpada lalabungi pukri manakta leiba khomdram nitesorgi yungi first floor da mai hauduna chaklakpadagi fire service laktuna kankre adubu electric source circuit dagi haurakpa oigani thajaba maina chakpada posai kharadi amangata thokre hairi Quran Mei Tharuba midai pangalama miyamna phubada lekhidre Islam lining satpasingi senglaba lairi holy book Quran Mei Thabada natana Mei Thakibagi video matek ama social media da thagaluba midai pangalama miyam changduna phubada lekhidre hairiba thodok asing asi numidang pung 3 makhairom tabada thokibani miyamna phubada lekhidraba midai pangaladugi maming MD Imran Elias nganu sei kunipan apokpa lekhidraba MD Ajirudin Kawi hiari poke crew makha lekai dagini Pausina makha taribadi ngasi nuktil pung 3 khara helakpa aduwaida Quran Mei Thabagi video masana namjaraga social media da Facebook da thagalakibani video adu thagalakpa ubada thamoi soklaba miyamna Imran bu koithi thiraga faraba matungda miyam changduna phubada mahak lekhidabani hairi Birena lekhidraba PS sangma tingtharakpada Y.Joykumar na khumlubagi wathok Y.Joykumar na sengdokadabani haiduna nupi singthomjin khre Meghalaya gi Chief Minister su oiriba National People's Party gi National President Conrad K Sangma Lok Sabha gi Speaker fawba oiramkhiba lekhidraba apokpa PS sangma bu Manipur da chingtharaktuna Manipur da chatharagliba langa mari lainana Chief Minister oiramba Birena singthoktuna social media da wafam khara phongdorakpadagi NPP Manipur State Unit ki President oiriba hanagi Deputy Chief Minister Yumnam Y.Joykumar nasu mahaki social media platform da wafam khara phongdorakpada khulngakba kanglup amagi maming lanasi haurakhiba ahanba mafam oiriba Churchandpur na chingba palakpadagi miyoi kanglup kharana amasong lup kharana Y.Joykumar gi mathakta pendaba wafam ching phongdoktuna awai kum taunaraklaba matungda ngasi mahangna social media platform da post tawrakiba wafam ching adugi matangda sengdokadabani haiduna mahaki naurem thongda leiba yum tamna nupi singna thomjinkhre nupi sing adu apunba Manipur ima kauba lup amagi nupi singni makoina ngasi numit yungba matungdagi haurakladuna lamboi khongnang khonglomdagi uripok Kangchup Road UK Road paringda naurem thongda leiba Y.Joykumar gi yum tamna makhongna lakhibani nupi kharana Y.Joykumar gi yum tamna sangsilakle haiba paudagi state force ki masing yamlaba nupi personal ting yauna force na nupi sing adubu control tawduna laksinabu honaki police ki thawong aduda nupi sing aduga police ki marakta ngaihak mungna ge tawrakhi adum oinamak police ki maikaidagi yamna haisingna Y.Joykumar unana balup adugi mihutaruk khangatuna unaba yagani haibagi ayaba pirakpadagi mihutaruk na Y.Joykumar gi yum tamna laktuna mahaka unaki nakal animangna faminaduna pungkhai mo wari sanaraba matungda paumi singbu changsilubada Y.Joykumar na hai aramba tengol ga aikhoiga misunderstanding ama leibadagi mungnarakpasi numit nini humni sure ngasi Manipur gi apunba imasing laklaka suwari sanajari asoibasing yenglaga khanaraba matungda miyamda thamningbadi mahaki post aduda yaukiba aramai tengolna chingba group singna Kuki ne attack tawi haibadugi mahuta mitam singna amaga gi marakta attack tawnaki haigadabani haina phongdoki wafam asi mahaki party NPP gi social media post achu ngarang sengdokhrabani haina paumi singna phongdoki Amaromda mahaka unaduna wari saruba lup adugi mihusingna thoraklaba matungda President Thongam inausana paumi singda hai Kuki da aramai tengolna attack tawi haikiba wafam adu sengdopiyu hairubani adubu mahaki maikidagidi mahaki Twitter da sengdokre hairaduna aramai tengolgi
ꯃꯍꯨꯠꯇ ꯁꯤꯚꯤꯂꯤꯌꯟ ꯍꯥꯏꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯄꯥꯝꯗꯦ, ꯄꯥꯎꯃꯤꯁꯤꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯁꯦꯡꯗꯣꯛꯄ ꯄꯥꯝꯃꯤ ꯍꯥꯏꯈꯤ꯫